ꯌꯦꯡꯁꯤꯀꯣ ꯂꯣꯏ ꯌꯥꯎꯔꯤꯁꯤꯗꯤꯀꯣ ꯁꯤꯃꯨꯛ ꯌꯦꯡꯒꯦ ꯁꯤꯁꯨ ꯌꯥꯎꯔꯤꯀꯣ ꯌꯦꯡꯁꯤꯅꯦ 오케이 얘도 먹는 거 다 그래 오늘 무는 감고 얘도 먹고 따라 따 진짜 따 그래서 저번에 틴번 자가 생기 따라 진짜 따라 거 음식이 샤를 비 용장 모양도 심한 양도 또 못했는데요 tàu कोइना आइ लेरपदे योंचाकदा सुमाइ दौजे अंत थिंगना देबको सारैबा मयामजि थिंगनाब्रा नोइबो थिंगनादबैने को कीना थम्मिसितो लोइ तौरे तो लोइ तौरे तो सिकैसिजु लोइनिको उन तौ कनो माइ कोभर से के सौ तौदमनि तो कोभर रि खंगदबको खंगदब ꯁꯤ ꯂꯣꯏ ꯇꯧꯕꯅꯦꯕ ꯇꯨ ꯁꯤꯗꯣ ꯇꯨ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯤꯅꯤ ꯇꯧ ꯁꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯈꯥꯔ ꯌꯦꯡꯉꯨꯅꯦ tàu tꯧꯋꯦꯕ ꯇꯨ ꯂꯣꯏꯅ ꯇꯨ 오케이 아씨 마이 뭐이 그노도 루프 말이요 masih lupa itu loh karena terkadang sida kakek kapsan 거 이제 루포 오래가디 마이 코버시 쇼크니 마이 마부간 마쿠지 막디 쇼크다면 만웅다 그래서 또 봐. tauwe to itu loin taubo 서두디 육작 사야 될거 뭐야 아무튼 그렇게 큰 걸로 못 봐요 taubo loin taubo 이제 리사스 돌아간다 거리 야우노나 파잖아 ඛꯪꯂꯒ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯔꯨꯁꯤꯗꯃꯛꯇꯤ ꯁꯣꯛꯇꯕꯅꯦ ꯃꯁꯥꯗꯅꯦ ꯁꯣꯛꯇꯦ ꯃꯁꯥꯗ sida thongay ꯈꯪꯉꯣꯏꯗ꯭ꯔꯦꯅ ꯇꯧ ꯊꯣꯡꯉꯗꯤ ꯈꯪꯉꯣꯏ ꯉꯁꯥꯏ 이놈ꯒꯤ ꯐꯨꯠ ꯀꯥꯟꯗꯗꯤ ꯃꯩꯁꯤ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯒ ꯉꯥꯜꯂꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯁꯤ ꯈꯪꯉꯣꯏꯑꯕ ꯃꯩ ꯃꯉꯥꯜꯅ ꯈꯦꯠ ꯂꯣꯏꯔꯒ ꯃꯆꯨ ꯑꯃ ꯇꯧꯔꯛꯄꯅꯦꯕ ꯁꯤ ꯅꯪꯅ ꯀꯥ 이ꯔꯣꯝꯕꯒꯤ ꯍꯥꯞꯈ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯆꯥꯗꯣꯏꯅꯦꯕ ꯅꯠꯇꯦ ꯃꯩꯁꯤ ꯀꯩꯅꯣ ꯉꯥꯜꯂꯝꯕꯩ ꯉꯁꯥꯏ ꯈꯪꯍꯧꯕꯅꯦꯕ ꯃꯩ